Finland border oiriba Russia gi western thingba jagasing asida Russian troops sing thajinba leptri adumak hengalakli masige loina nuclear capable oiraba missile sing su hairiba mafum asi tamna thajinba haukhre nakal amaromda Finland su makoigi leiriba military capabilities hengat hannabagi damakta yamna kanna honari Anova video update amada amukka hanna taramna uksiri kari anova development sing leiribage haibudu punaming tabinasi Ihan hanbada yamna chawba step amakhakta Ukraine gi capital oiriba Kipta Indian embassy amuk nauna mathau toba haukhre Russia amasung Ukraine gi landfam asi hek haurakpa matamda Ukraine gi capital oiriba Kip yauna northern thangba jaga sing asidasu yamna kanna lansonaki matam aduda Indian gi leiriba embassy da thabak tawriba miyosing asigi safety gi damakta khanduna India gi embassy gi office asi matam kharagi oina Poland da ship tawduna leirakibani adubu hojikti landfam asi losindaba taragasu northern thangba leiramba Russia gi troopsing asi ayambana handoktuna Eastern thangba sarusing asida oina landfam asi yamna kanna soknakibana maram oiduna northern thangba jaga asi hanadagi khara safawa mong amada leire Indiana hojik lakwalakliba khongtang asi Ukraine gi capital oiriba Kiev asi hojik safe oiba jaga ama oire haiduna leiriba atopa country sing asida message ama pibugumbani atopa country singi embassy sing hanagumna Kipta amuk hanna mathau torokpa asi President Zelensky gi apamba ama oiribani India gi khongtang asida Ukraine amasung leiriba atopa Europe amasung western countries sing asina apenba poknakre mathangda hojik European Union gi maikeidagi Russia dagi import tawragliba gas amasung oil asi sanction thamjinduna lagadawriba tha taruk asi phawbagi manungda mapung fana karop tawnabagi damakta thamlakhiba proposal adu Hungary na oppose tawrakpadagi yadana leire European Union gi hairiba proposal asi puthoktunna khanarakpa asi matam adumak kuiraklabani leiriba EU gi country sing asi abana amada mateng pangnaduna Russia dagi leiriba dependence asi karop tawnabagi damakta yamna kana phongdoknaduna makoi masem honaduna lakibani hairiba proposal asi pass tawnabagi damakta EU gi member oiriba country kunga taret asina amuktada unanimously oina masi yafam tokpani adubu Hungary gi maikeidagi yaraktabana maram oiduna hairiba proposal asi hojik hold tawduna leikre Hungary gi prime minister oiriba Viktor Orban na Russia gi energy bu target tawba sanction amata Hungary na support tawroi haiduna phongdorakre masigi maramdi Hungary hairiba country asi Russian oil and gas ta aduki matik yamna depend tawba country amakhakni karigumba Russia gi energy asida boycott tawkiba taragadi Hungary gi hojik leiriba economy asida atomic bomb ama thadabagumbani haiduna mahangna phongdokhi masina maram oiduna hojik leiriba country asigi stable energy supply asisu mapung fana thugai khigani haiduna mahangna phongdokhi wafam asi hek thorakpadagi EU gi leiriba commission asigi president oiriba von der Leyen Hungary da chattuna Hungary gi prime minister ga unaduna wari watai sing sanakre adubu hojik fawgi oinadi solution oiba yaba wafam amata thoraktri hojik Hungary gi maikeidagi Russian energy asibu block tawnabagi damakta European Union na puthorakpra proposal amata makoina accept tawroi block tawduna thamgani maramdi hairiba asi Hungary gi interest gi mayoktani haiduna phongdoklibani masigi maram asi kharadan yengbinasi ahan maramda hojik Hungary da seasonariba natural gas asigi 85% aduga oil gi oiba 60% asi Russia dagi import tawbani anisuba maramda hojik paliba Hungary gi Orban gi government asi Russia gi Vladimir Putin gi government asiga khwaidagi naknaba European Union gi country amakhakni haina su phongdoknaribani makogi party asina government da hek lakpadagi Russia dagi leiramliba gas amasung oil gi dependence asigi sang asisu hengalakhribani ahum suba maram amakhakta logically oiba maramda Hungary hairiba country asi landlocked oiba country amakhakni makoigi akoibada
water bodies amata sigi oiba jagasing amata leite. Maram asina karigumba makoina darkar tariba fossil fuel asi leiriba global gi atopa countries asidagi launaba hotnaba taragasu makoigi oinadi aduki mati khudong chadaba maram ama oigani. Hungary gi oinadi seaport amasung sigi oiba route asi leitabanina makoida lemhauriba lambi amakhak asi pipeline sabani. Pipeline build taunabagi damakta changadoriba asi paisa amasung matamni. Hairiba khongthang asigi damakta yamdrabada chahi mangadi changani haiduna Orban na phongdokli maduna maram oiduna Hungary da energy gi price asi hengalakpa amasung inflation unemployment masina changba issue kaya ama Hungary da thorakani. Mamangda European Union na Russia dagi import tawriba coal sing asi sanction thamjinbadadi Hungary nasu support tawkibani adubu Russian energy asida athingba thamba haibasidi Hungary ne effort tawba ngamloi haiduna phongdokli.